Nupi masaduna yanga chinchilakuna lauraga nupadu thanga thilame. Mawuktagi I tap tarakpudu urame. Nakandagi ahalorime mamaduna upaidile jada kaptuna yenglame. Karigedabak nupi aduna thanga thiliba. Kayamuk yamna tamthiba thabak thengnerubadagi asigumlam thodo asi thoglibano. Mayamgi langtaknaba adu koknanabagidama ngasi pujarabliba wari asidi ahing amangi thodokta yumpham oiba wari. Athengwa ahingda kanasu chanadraba lambi amada laitom tarabi matomda ngairabi nupi amakak chatpa ugani. Maki matung inarakpa oina gari amasu tamna matungda thorakli. Maki malak hek yawuga gari adu khamle aduga gari adugi mingsel adu tapna leitharai aduga manungda tongliba nupa aduna yamna lemna nungsiba saduna asumna hairei. Athengwa ahing asida natomda chatliba adu kidra aina nangbu main road jawna thinbiramlage. Madu tabada nupi aduna yamna chinglemna khumlami. Yarani ai tomda dum chacharage ai masa khangdaba migi gari da hekta tongba minate. Tanzasi chap chana na magi phone adusu ring laklami aduga wari sana sanaduna padi manati tamda chathokre. Phone da wari ngak saro matungda mahang ontholakpada gari adu ta tonglam nupa adu udre. Aduga gari gumba makhon khara su tabadagi gari adu tamda nupi adu tamna changchinlaklami. Ayengba maboksingda kai tawrakadagi haibagi akiba ama pohonba sinmate aduni. Nupi aduna yamna kina gari adugi manakta tamna changchinlaklami. Aduga gari ge adugi thong adu hangtoklubada yamna kiningai ob masakta nupa ama soktuna yamna thina soktuna leiba thengnarami urami. Asokko nupa aduna mukta mateng pangbiu ehakpu kanbiu haina tamna hairami. Nupi aduna yamna kina tamna leithorakpada ahanbagi nupa aduna gari manungdagi tamna tholalaga nupa aduna haiba adu yamna karemna mongda mahak suma tawtamnaduna amukta mateng pangbiu haina hairami. Aduga thangnabo mikobada nupi adubu nupa aduna makut tap paidon gari manungda tension kirame. Nupi aduna kanna koilaw lawjaba tarabasu manak nakpa adu haida mi kanasu leitabana kanasu taramde. Adon lo tanja adu lawduna nupa aduna nupi adubu gari manungda hapchan kirame. Mathangi sinda police gari siren khongladuna mafam adu tamna thaujil Aduga gari adudagi police ani kumtharalaga nupa adu manaka changthinduna hangami. Nang natra 911 da emergency da call tawruklamado. Nupa adu criminal ama oiribasu hek yengbada masak yamna fazaba yamna ing tapa chinglema nupa ama oiba saktamni. Mahangna yamna akiba thodo ama ururabagi mongda yamna pakhatna amasung yamna kijabaga loinana mani ene tawrakpani hairami. Aduga asiba nupi adu leiba maikei aduda khudomi thilami. Police ani adugi marakta amana mafamdu chattuna yengsilunaba hairami. Manakta lepleba police adugi mamangda mahakse wanthage tawsindarami. Madu ubada police aduna thodo adu urubadagi nupa adu soktathibani haina khalami. Aduga ising pamlabadi ising glass ama thakkera haina su hanglami. Madu tabada nupa aduna yamna kiba saraduna ising mohutta yaragadi churup yauragadi churup ama thakchage hairami. Police nupa adu churup ama putoktana nupa adu pitaklami aduga mahaksu churup thaklami. Chubadu thakna nupa aduna wai lirami. Mapandamdagi forendagi lakpa thabak suba nupasing aduna makhoi ahum changdana nupi adubu yamna minungsi leitana thangna hanjin thinduna hatpani haina mahangna wai lirami. Asiba hakchang adu urubada policing adu khangba amulina kiba amulina laurami. Ngahaki matungda police adu amukasu lauroklami maramdi nupi adui manakta nupa amagi asiba hakchangsu tarami. Asumna film asigi main villain mayamda introduce tawri. Mahaksi psychopath oiba serial killer ama khangi. Mahangna mi hatpagi mawong asi athengba ahingda naitom tawa kanasu leitaba nupising moithem tawturang kaida hakotkani aduga mahangna hatokani. Hatpa loirab matungda mahak masamuna police na among phone tawduna paw pigani aduga mahangsi mafam adudagi nanthoklakani. Mathangi sinda ulagliba asi film asigi maruiba saktam langgadoribi female lead role logodorbi nupi aduni. Mahangsi maron thokte manasu tade. Call center amada thabak tawbi nupini. Mana pangbi marol thoktabi nupi amana call center da karamna thabak tawgadagi haibagi khudamaduni film asida ulibas mahangna receive tawgodriba call sing asi mahakumna mana pangba marol thoktaba singna video call ina wari sarakani adugumna customer sing adugi reply pinaba leiba call center da thabak tawbi nupini. Mathangi sinda maroiba character oigadoriba Soy Shojun hariba nupi macha asi introduce tori. Mahangna athengba hingda lonna mahung khangandana party chatnawidamak tholaklami. Maki mabungdi yamna sathiba yam tamthiba nupa amani. Aduna mahangna lonna tholakpa adu mabungna khanglami. Nangna party chattaba yade haragadi selaba uniform ado hongtolga chatlu haina hairami. Madu tabada mahaki machanupi adu yamna sauninglami. Aduga mabungda hayo uniform nu selaga chatki haina ningai tawrami.
ꯅꯤꯡꯉꯥꯏ ꯐꯅ ꯌꯥꯝꯅ ꯇꯧꯔꯕꯁꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯕꯨꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯌꯥꯕꯤꯔꯝꯗꯦ꯫ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯁꯦꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯍꯣꯡꯗꯣꯛꯂꯨꯁꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯃꯆꯟꯅꯨꯄꯤ ꯖꯣꯏ ꯁꯦꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯍꯣꯡꯗꯣꯛꯄ ꯅꯠꯇꯅ ꯑꯣꯞꯁꯟ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯌꯥꯝꯅ ꯇꯟꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯍꯥꯛ ꯈꯣꯡꯒ꯭ꯔꯥꯎ ꯑꯣꯏꯅ ꯍꯣꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗꯁꯨ ꯃꯕꯨꯡꯅ ꯉꯥꯏꯈꯣ, ꯆꯠꯄꯕꯨꯗꯤ ꯆꯠꯂꯣ ꯑꯗꯨꯕꯨ ꯄꯨꯡ 7ꯒꯤ ꯃꯃꯥꯡꯗ ꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯉꯟꯃꯜꯂꯦ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯖꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯄꯥꯔꯇꯤ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯗꯨꯗ ꯃꯕꯨꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯒ ꯄꯩꯁꯥ ꯅꯨꯄꯥꯗ ꯄꯤꯍꯟꯒꯅꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯗꯨꯅ ꯄꯨꯡ ꯀꯌꯥ ꯐꯥꯎꯕ ꯍꯜꯂꯛꯄ ꯌꯥꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯕꯨꯡ ꯑꯗꯨꯅ ꯊꯦꯡꯂꯕꯗ ꯄꯨꯡ 10ꯗꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏ꯫ ꯃꯆꯟꯅꯨꯄꯤ ꯖꯣꯏꯅ ꯌꯥꯁꯤꯟꯅꯕ ꯁꯥꯔꯒ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯈꯨꯠ ꯊꯥꯡꯀꯠꯂꯗꯨꯅ ꯑꯩꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯔꯣꯏꯟ ꯑꯣꯏꯔꯤꯕꯤ ꯂꯤꯗ ꯔꯣꯜ ꯂꯧꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯀꯝꯄꯅꯤ ꯑꯁꯤ ꯄꯨꯟꯅ ꯑꯍꯤꯡ ꯑꯗꯨꯗ ꯄꯥꯔꯇꯤ ꯇꯧꯔꯨꯅꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯉꯥꯡꯅꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯑꯝꯇ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯏꯟ ꯑꯃꯁꯨ ꯌꯥꯎꯒꯗꯧꯔꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯄꯥꯔꯇꯤ ꯑꯗꯨ ꯃꯍꯥꯛꯁꯨ ꯆꯠꯄ ꯌꯥꯎꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯗꯁꯨ ꯃꯍꯥꯛꯅ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯗꯨꯅ ꯖꯦꯖꯨ ꯑꯥꯏꯂꯦꯟꯗ ꯀꯣꯏꯊꯣꯛꯂꯨꯁꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯀ꯭ꯂꯥꯏꯟꯠ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯣꯜ ꯁꯦꯟꯇꯔ ꯑꯗꯨꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯌꯨ ꯊꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯐꯤꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯂꯪ ꯇꯥꯏꯕ ꯐꯤ ꯇꯨꯕ ꯑꯣꯏꯅ ꯌꯥꯎꯕꯅꯤ꯫ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤꯁꯨ ꯊꯥꯒꯤ ꯇꯣꯂꯣꯞ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯀ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯇꯣꯂꯣꯞ ꯑꯗꯨꯕꯨ ꯀꯩꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯑꯗꯨ ꯎꯠꯂꯗꯨꯅ ꯖꯦꯖꯨ ꯑꯥꯏꯂꯦꯟꯗ ꯀꯣꯏꯔꯨꯒꯗꯧꯔꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯨꯝꯅ ꯃꯔꯣꯟ ꯊꯣꯛꯇꯦ, ꯃꯅꯥ ꯇꯥꯗꯦ꯫ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯃꯃꯥ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯖꯣꯏꯒꯤ ꯃꯕꯨꯡ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯅ ꯊꯥꯕ ꯃꯦꯁꯦꯖꯁꯤꯡ ꯑꯃꯠꯇ ꯍꯜꯂꯛꯈꯤꯗ꯭ꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯔꯣꯏꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯂꯥꯛꯄ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯐꯝꯗꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯅꯥꯁꯨ ꯇꯥꯗꯕ ꯃꯔꯣꯟꯁꯨ ꯊꯣꯛꯇꯕꯅꯤꯅ ꯃꯤ ꯂꯥꯛꯄ ꯈꯪꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯁꯥꯎꯟ ꯗꯤꯇꯦꯛꯇꯔ ꯑꯣꯏꯕ ꯗꯤꯚꯥꯏꯁ ꯑꯃ ꯍꯥꯞꯄꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯅꯥꯛ ꯅꯛꯁꯜꯂꯛꯂꯕꯗꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯈꯪꯍꯟꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯁꯥꯎꯟ ꯗꯤꯇꯦꯛꯇꯔ ꯑꯗꯨꯗ ꯂꯥꯏꯠ ꯉꯥꯜꯂꯛꯀꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛ ꯇꯝꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯃꯥ ꯂꯥꯛꯄꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯗꯨꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯅ ꯑꯁꯨꯝ ꯐꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯁꯥꯎꯟ ꯗꯤꯇꯦꯛꯇꯔ ꯑꯗꯨ ꯇꯞꯅ ꯈꯞꯂꯝꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯈꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯃꯈꯣꯟ ꯑꯍꯧꯕ ꯑꯃ ꯑꯣꯔ ꯄꯣꯠꯁꯛ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯅꯤ꯫ ꯅꯥꯛ ꯌꯦꯠꯇ ꯑꯣꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯌꯥꯡꯅ ꯊꯧꯔꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯨꯠ ꯃꯁꯥ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯖꯤꯟꯅꯗꯨꯅ ꯃꯃꯥꯕꯨ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯂꯩꯅꯕ ꯂꯥꯛꯇꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯦꯛ ꯂꯥꯎꯕꯃꯛ ꯅꯠꯇꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄ ꯇꯥꯔꯕꯁꯨ ꯃꯃꯥ ꯑꯗꯨꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯪꯍꯧꯗꯕ ꯑꯗꯨꯗ ꯌꯥꯝꯅ ꯑꯋꯥꯕ ꯏꯁꯃꯥꯏꯜ ꯑꯃ ꯃꯤꯅꯣꯛ ꯑꯃꯗꯤ ꯎꯠꯂꯝꯃꯤ꯫ ꯃꯤꯅꯣꯛ ꯑꯗꯨꯗ ꯃꯅꯥ ꯄꯪꯕ ꯃꯔꯣꯜ ꯊꯣꯛꯇꯕꯒꯤ ꯄꯦꯟꯗꯕ ꯑꯗꯨ ꯎꯕ ꯐꯪꯉꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯃꯥ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯋꯥꯕ ꯃꯤꯀꯨꯞ ꯈꯔ ꯑꯗꯨ ꯉꯥꯏꯍꯥꯛꯇꯁꯨ ꯀꯥꯎꯊꯣꯛꯅꯕ ꯑꯣꯏꯅ ꯃꯃꯥ ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯣꯛꯈ꯭ꯔꯣ, ꯀꯔꯝ ꯀꯥꯟꯗ ꯖꯦꯖꯨ ꯑꯥꯏꯂꯦꯟꯗ ꯆꯠꯁꯤ ꯍꯥꯏꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯖꯦꯖꯨ ꯑꯥꯏꯂꯦꯟꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯖꯦꯖꯨ ꯑꯥꯏꯂꯦꯟꯗ ꯆꯠꯄꯒꯤ ꯇ꯭ꯔꯤꯞ ꯑꯗꯨꯗꯤ ꯑꯩꯅ ꯍꯧꯗꯣꯛꯄꯅꯤ, ꯑꯗꯨꯅ ꯑꯩꯅ ꯄꯩꯁꯥ ꯑꯗꯨ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯣꯂꯣꯞ ꯐꯪꯉꯛꯄꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯃꯍꯥꯛ ꯏꯅꯥꯛ ꯈꯨꯜꯂꯦ, ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯦ, ꯑꯗꯨꯅ ꯖꯦꯖꯨ ꯑꯥꯏꯂꯦꯟꯗ ꯆꯠꯄꯒꯤ ꯄꯩꯁꯥ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯉꯥꯛꯇꯅꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯈꯩ ꯆꯦꯜꯂꯛꯂꯤꯕꯗꯨꯗꯤ ꯄꯩꯁꯥ ꯑꯗꯨ ꯎꯠꯅꯕꯒꯤ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯣꯏꯒꯤ ꯃꯕꯨꯡ ꯖꯣꯟ ꯇꯦꯛ ꯑꯗꯨ ꯃꯆꯟꯅꯨꯄꯤ ꯍꯜꯂꯛꯇꯕꯒꯤ ꯃꯊꯥ ꯁꯥꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯆꯪꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯜꯂꯛꯂꯝꯗ꯭ꯔꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯗ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ, ꯃꯍꯥꯛ ꯒꯥꯔꯤ ꯑꯗꯨ ꯄꯥꯔꯛ ꯇꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯣꯏꯔꯤꯕ ꯚꯤꯂꯦꯟ ꯑꯗꯨꯅ ꯂꯥꯞꯇꯛꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯃꯥ ꯑꯗꯨ ꯀꯅꯥꯁꯨ ꯂꯩꯇꯕ ꯁꯣꯔꯣꯛ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯃꯇꯣꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯠꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗꯕ ꯀꯅꯥꯁꯨ ꯎꯗꯕ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯔꯗꯨꯅ ꯚꯤꯂꯦꯟ ꯑꯗꯨꯅ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯛꯂꯤ꯫
ꯇꯟꯖꯥꯁꯤ ꯆꯞ ꯆꯥꯅ ꯄꯥꯔꯇꯤ ꯆꯠꯈꯤꯕ ꯖꯣꯏ ꯑꯗꯨ ꯃꯕꯨꯡꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯂꯥꯛꯄ ꯃꯄꯥꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯕꯨꯡꯗ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯌꯧꯔꯛꯂꯦ, ꯁꯨꯄꯔꯃꯥꯔꯀꯦꯠ ꯐꯥꯎꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯨꯝ ꯌꯧꯔꯛꯂꯅꯤ ꯍꯥꯏꯅ ꯃꯕꯨꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯇꯣꯛꯂꯨꯕ ꯊꯥꯡ ꯑꯗꯨ ꯑꯃꯨꯛꯁꯨ ꯂꯣꯠꯁꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯖꯣꯏꯗꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯊꯣꯏꯗꯣꯛꯅ ꯄꯨꯛꯅꯤꯡ ꯆꯪꯂꯨꯗꯦ꯫ ꯃꯕꯨꯡꯅ ꯊꯦꯡꯅ ꯍꯜꯂꯛꯄꯒꯤ ꯆꯩꯔꯛꯄ ꯑꯗꯨꯗ ꯑꯣꯏꯅ ꯋꯥꯈꯜ ꯊꯥꯗꯗꯨꯅ ꯆꯠꯈꯤꯕꯅ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛꯇꯤ ꯊꯣꯏꯗꯣꯛꯅ ꯈꯟꯗꯕꯒꯤ ꯃꯑꯣꯡꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯁꯤ ꯖꯣꯏꯗ ꯑꯃꯨꯛ ꯌꯦꯡ, ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯅꯥꯀꯟ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯁꯤꯕꯨ ꯍꯥꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯒꯠ ꯇꯦꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯍꯥꯠꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯈꯟꯕ ꯑꯣꯏꯅ ꯎꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯤꯅꯣꯛ ꯑꯗꯨꯅ ꯇꯥꯛꯂꯤ, ꯑꯍꯟ ꯑꯁꯤ ꯍꯥꯠꯄꯗꯒꯤꯗꯤ ꯖꯣꯏꯕꯨ ꯍꯥꯠꯄꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯇꯞꯅ ꯖꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯐꯝ ꯑꯍꯥꯡꯕ ꯖꯒꯥ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯄꯥꯔꯛ ꯇꯧꯔꯝꯂꯦ, ꯑꯗꯨꯒ ꯃꯍꯥꯛ ꯊꯣꯛꯂꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯖꯣꯏ ꯍꯜꯂꯛꯇꯕꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯆꯤꯟꯗꯁꯨ ꯁꯥꯎꯅ ꯁꯣꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯔꯤꯡ ꯆꯠꯈꯤꯗ꯭ꯔꯦ꯫ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯆꯟꯅꯨꯄꯤꯕꯨ ꯊꯤꯕ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯔꯣꯛꯇꯅ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯒ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯉꯥꯏꯔꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯗ ꯃꯍꯥꯛꯅ ꯃꯦꯁꯦꯖ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯛꯈꯤ꯫ ꯃꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯤꯕꯗꯨ ꯑꯇꯩ ꯑꯣꯏꯔꯝꯗ꯭ꯔꯦ, ꯖꯣꯏꯒꯤ ꯃꯕꯨꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯖꯣꯏ ꯊꯤꯕ ꯂꯥꯛꯄꯗ ꯑꯍꯟ ꯑꯗꯨꯗ ꯊꯦꯡꯖꯤꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯐꯣꯟ ꯇꯥꯔꯤꯕ ꯑꯗꯨ ꯈꯨꯝꯀꯠꯂꯒ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯆꯟꯅꯨꯄꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯎꯔꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅꯗꯤ ꯃꯍꯥꯛ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯇ ꯃꯔꯣꯟ ꯊꯣꯛꯇꯕꯅꯤ, ꯅꯥ ꯇꯥꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯈꯪꯕꯗꯒꯤ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯃꯆꯟꯅꯨꯄꯤꯕꯨ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯤꯔꯣꯏꯟ ꯑꯣꯏꯒꯗꯧꯔꯤꯕꯤ ꯀꯤꯌꯣꯡꯃꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯅꯥꯀꯟꯒꯤ ꯒꯂꯤ ꯑꯗꯨꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯡꯎꯞ ꯑꯉꯧꯕ ꯑꯃ ꯂꯪꯊꯣꯛꯂꯛꯄ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯈꯣꯡꯎꯞ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯇꯤꯡꯉꯛ ꯉꯛꯅ ꯅꯥꯀꯟꯗ ꯌꯦꯡꯊꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯑꯗꯨꯗꯤ ꯏꯃꯝ ꯃꯝꯂꯝꯃꯤ꯫ ꯑꯀꯤꯕ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯝꯕ ꯂꯝꯕꯤ ꯅꯥꯀꯟ ꯑꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯆꯣꯛꯄꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯝꯕ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯤꯌꯣꯡꯃꯤꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯖꯣꯏ ꯑꯗꯨ ꯃꯕꯨꯛꯇ ꯊꯥꯡꯅ ꯁꯣꯛꯂꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯖꯣꯏꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕꯁꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯣꯏꯔꯤꯕ ꯗꯣꯁꯤꯛꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯟꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯤꯔꯣꯏꯟ ꯑꯣꯏꯔꯤꯕ ꯀꯤꯌꯣꯡꯃꯤꯅ ꯖꯣꯏꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯣꯏꯕ ꯗꯣꯁꯤꯛ ꯑꯗꯨ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯗꯨꯅ ꯀꯤꯌꯣꯡꯃꯤꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯒ ꯖꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅꯁꯨ ꯆꯩꯔꯝꯃꯤ, ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯤꯌꯣꯡꯃꯤꯁꯨ ꯁꯤꯒꯗꯧꯔꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯖꯣꯏꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯗꯣꯁꯤꯛꯄꯨ ꯏꯟꯊꯨꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛ ꯂꯥꯡꯅ ꯐꯥꯅ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯀꯤꯌꯣꯡꯃꯤ ꯗꯣꯁꯤꯛꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯌꯦꯡꯕꯗ ꯃꯃꯥꯅ ꯂꯦꯞꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯃꯥꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯤꯌꯣꯡꯃꯤ ꯆꯦꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯗꯣꯁꯤꯛꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯅꯥ ꯄꯪꯕꯤ, ꯃꯔꯣꯟ ꯊꯣꯛꯇꯕꯤ, ꯏꯆꯝ ꯆꯝꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯜꯂꯕ ꯗꯣꯁꯤꯛꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ? ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯍꯤꯡ ꯑꯁꯤꯃꯛꯇꯗ ꯂꯣꯏꯅ ꯊꯣꯛꯀꯗꯕꯅꯤ, ꯑꯗꯨꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯗꯅꯥꯏꯠ ꯍꯥꯏꯅ ꯊꯣꯜꯂꯤ꯫ ꯀꯤꯌꯣꯡꯃꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯝꯕ ꯑꯗꯨ ꯅꯥꯀꯟꯗ ꯆꯦꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯗꯣꯁꯤꯛꯅꯁꯨ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯄ ꯂꯦꯞꯇꯦ꯫ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯀꯤꯌꯣꯡꯃꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯈꯥꯝꯐꯝ ꯑꯗꯨ ꯌꯧꯖꯔꯛꯂꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯁꯣ ꯑꯗꯨ ꯅꯝꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯒꯥꯔꯤ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯈꯤꯕꯗꯨꯅ ꯗꯣꯁꯤꯛꯅ ꯃꯅꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯁꯣ ꯊꯤꯡꯖꯤꯟꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯖꯔꯝꯃꯤ, ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯕ ꯃꯇꯝꯗꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯞꯅ ꯃꯈꯣꯟ ꯊꯣꯛꯇꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯨꯅ ꯂꯩꯔꯝꯃꯨ, ꯑꯩ ꯀꯥꯔ ꯄꯨꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯒꯦ꯫ ꯃꯃꯥꯅ ꯀꯔꯤ ꯇꯧꯔꯨꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯍꯪꯕ ꯅꯪꯗꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯀꯤꯌꯣꯡꯃꯤꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒꯦ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯍꯥꯞꯂꯤꯕ ꯁꯥꯎꯟ ꯗꯤꯇꯦꯛꯇꯔ ꯑꯗꯨ ꯉꯥꯜꯂꯛꯄ ꯊꯦꯡꯅꯔꯝꯃꯤ, ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯍꯥꯏꯕꯅꯤ꯫ ꯑꯁꯪꯕ ꯑꯁꯨꯝ ꯉꯥꯜꯂꯝꯕꯗꯒꯤ ꯑꯉꯥꯡꯕ ꯉꯥꯟꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯗꯤ ꯄꯣꯠꯁꯛ ꯑꯗꯨ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯅꯤ꯫ ꯌꯥꯝꯅ ꯀꯤꯕꯒ ꯂꯣꯏꯅꯅ ꯑꯣꯟꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯗꯣꯁꯤꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯁꯤꯠꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯀꯤꯕꯅ ꯊꯛ ꯅꯤꯛꯂꯕ ꯃꯄꯤꯔꯥ ꯆꯦꯜꯂꯕ ꯀꯤꯌꯣꯡꯃꯤ ꯑꯗꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯗꯣꯁꯤꯛꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯁꯣꯔꯤꯗꯨ ꯎꯠꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯣ, ꯅꯪꯗꯤ ꯅꯅꯥꯁꯨ ꯄꯪꯕ ꯑꯣꯏꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥꯒꯤ ꯃꯦꯁꯦꯖ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄ ꯑꯗꯨ ꯂꯥꯛꯂꯤ꯫ ꯗꯣꯁꯤꯛꯅ ꯅꯃꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ, ꯒꯥꯔꯤ ꯊꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫
Upai letrabi Kiyomi do tapna gari do thauba hawi. Ngahak thauro matungda lepkre. Mantawada dosira do yamna saurami do hairami. Aina gari thaurodina chiningrabadi yam thuna gari ase thauro. Ayengmu baboksimda mathang kai tarukadagi haina khalamba mikut amani. Kiyomi gari do yamna yana khangthau tharami maduda dosik tu maning hamna turami. Yamna yanga thaujilaba matungda phanglang duda thomjilami. Maningda phamlamba dosik mamang sita chongtholokna tarami. Tanjadu lodana Kiyomi gari thongdu hangtokna chentorakle. Dosina sumhapu tanrakko lepte. Ahig chupa sima mihat pasidagi kanjana mahonamada kochin chenura khanga duriba film ni. Yamna wana honaduna dosiki makutagi nantokuna mahaki mama leiba adumna kanan chelaglami. Mama na masanubi lakwa du bada harauna konjagi hondanami adubu Kiyomi di mama wa hentokuna chentokira aduga posta leiba emergency siren button adu namlami. Kakolaba siol di city ni. Aduna awana kudong thiba matamda emergency button amakak namlaga police na makoibu camera gi through the yengba yaba adu masarani. Loudspeaker da police singna hairaglami. Aikoina namu yengdunadi kari problem leibagi haibiyo. Adubu hairakliba adu mahaki tabu sungamde aduga tare haina khallagasu mahangnadi haiba ngamloidoribani. Tanjasida mamana police station chalaga complaint torusi hairami. Hojikti camera gi mamangda Kiyomi amasung mahaki mama leptuna leirabani nan dosik adu mama machabu tanaruba yadre. Aduna amuk halaktuna mahaki gari marungda changlaklami aduga mafimaron hongtokna mohonarami. Gari marungda joidi gyang taaduna leihi. Matangi sinda dosega do sut tai puladuna yamna chinglem bumisak ama saharaduna suitcase painatuna tholakle. Dosigna yamna nolokna mama masada karigumma mata hangjagi haiduna hairami. Aduga mahakna makhatana mahaki machanupi ubra mahaksi machanupi thiba tholakpani hainasu hairami. Kiyomi amadi mahaki mamanadi fattaba dosega do hojik tholaliba nupasini haiba khanglamde maramdi Kiyomi na ukiba mangona tanarakiba dosik adudi mamai mai loina khumjali aduga hojik laiba dosik asidi yamna chinglem kot chut tai tawduna cham misak ama saaduna lakpani. Tanjadu da Kiyomi na mahaki phone da nangi nache thiribra haina iduna yengalami. Madu wada kaisu khangjadaba saaduna dosik aduna nangi wa ngangba ngamdabra haina hangkindarami. Manuda Kiyomi na mahangna haining madu mahagi phone da iraga yenganduna hairami. Hujik swaida kanago meisang wa nupa machakiba ubra. Madu ubada dosik aduna kada tawsinaduna tupi upa marks upa nubadura. Mahakti asomna kanda chatkri haiduna makut thinduna taksinarami. Adudagi makhatana Kiyomi na mahagi phone da iraduna hairami. Karigumba nangina thiragni badu nangi natche oirabadi mahak aso apan awana taramba yai. Madu tabada dosik adu yamna pakhatpa sajanaduna karomdana hanami. Duga Kiyomi nasu joina lehauba nakan duda kudomi thilami. Adubu launum charawa dosik na karaidano kadomdano mahaka chanminasi mafam adu takpiyu hairami. Adubu mama adudi dosik adu chingnarami aduga tatkhinaramasu hairami. Mamit bangna mabuka thanga thenduna I thoktuna lehauba joy adu uruba ningsanglakpada mi haifam tapam khanglamde. Madu ubada mamasu mahanga chalabadi mahaksu lake pulap chanminasi haiduna hairami. Adudagi makhoi ahum Kiyomi na mamang thangladuna joina lehauba lambi adumna kanta lakle. Dosik adu yamna haraujarubani adubu mahaki haraubagi bankai adu mikuptuda loirami maramdi second adu maktada police mafum aduda yaurokle. Police yauroklaba matungda police sing aduga loinana joina wantaduna tahupa mafum adu tamna laklami adubu karisu thengnaramte. Adudagi makhoi loinamak police station da lakle. Kiyomi na haibagi matungina gari parking CCTV camera adu yengnana honarami. Adubu laibak thibadi laibak gari parking CCTV camera sing adu ngopsineba nupa mansa khanana songkatuna sanabada momai peithoktuna leiramle. Haibadi makhoina tawkiba dosik pu hek ubadagi Kiyomi gi mamanadi mahakse adumak chingnakrabani. Kudikshu mahaki miyeng nai adu Kiyomi gi mamana adumak chingnari. Kiyomi na di joy adu sokna tahaw adu kaninglami. Adumapu mahangna haiba kudingmang adu makhoini yengmu matamdadi amata phanglamde. Maduda police officer sing adu Kiyomi bu thajaraba ngamlaktare. Adumoinamak police officer sing aduna Kiyomi gi statement launarba hotnarami. Tanjaduda hanadagi police station da faduna leremba yu ngawba ahal lamaga serial killer oriba dosika wahai ama ani soinabadagi khanaraklami ningaisang nanaraklami makut nyauna phunaraklami. Maduda dosiki khawdudagi phone ama taraklami. Taraliga phone adu Kiyomi mamana khulnduna yengbada wallpaper adu joy wallpaper oirami. Kudak aduda dosik na phone adu laksan kirami. Mahaki hanadagi chingnabadu muke hena chingnaba hengalakle. Police officer aduna changchilatuna khanariba adu khamtongnama honaraklami.
ꯌꯨꯉꯥꯎꯕ ꯑꯍꯜ ꯑꯗꯨ ꯐꯥꯗꯨꯅ ꯀꯣꯟꯗꯨꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯗꯣꯁꯤꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯤꯌꯣꯡꯃꯤꯡꯅ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯔꯤꯕ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁꯇꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯤꯌꯣꯡꯃꯤꯒꯤ ꯑꯦꯗ꯭ꯔꯦꯁ, ꯃꯃꯤꯡ ꯃꯊꯥꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯗꯣꯁꯤꯛꯅ ꯈꯪꯈ꯭ꯔꯦ꯫ ꯗꯣꯁꯤꯛꯅ ꯁ꯭ꯇꯦꯠꯃꯦꯟꯗꯨ ꯌꯦꯡꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯀꯤꯌꯣꯡꯃꯤꯡꯒꯅ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯇ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯤꯌꯣꯡꯃꯤꯡꯒꯤ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥ ꯑꯁꯤ ꯀꯤꯅꯤꯡꯉꯥꯏꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯃꯣꯕꯥꯏꯜ ꯑꯃꯨꯕ ꯑꯃ ꯄꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯉꯧꯕ ꯑꯃꯃꯨꯛ ꯄꯥꯏꯔꯦ, ꯑꯗꯨꯒ ꯋꯥꯜꯄꯦꯄꯔ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯍꯥꯞꯄꯤ꯫ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯗꯣꯁꯤꯛꯅ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯗꯣꯁꯤꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯉꯥꯡꯅꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯡꯒꯥꯜ ꯌꯧꯔꯛꯑꯦ ꯍꯥꯏꯕ ꯏꯆꯟꯅꯨꯄꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯏꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯤꯅꯤꯠ 5-10ꯒꯤ ꯃꯃꯥꯡꯗ ꯐꯣꯟ 5-6 ꯇꯧꯔꯒ ꯍꯦꯛꯇꯃꯛ ꯃꯥꯡꯉꯦ ꯍꯥꯏꯅ ꯏꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯆꯪꯂꯛꯏ꯫ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨ ꯆꯪꯂꯛꯄꯗꯨꯗ ꯗꯣꯁꯤꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯕꯦꯛꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯒꯤ ꯐꯣꯇꯣꯗ ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯕꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨ꯫ ꯑꯗꯨꯗꯒꯤ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯗꯣꯁꯤꯛꯇꯒꯤ ꯍꯧꯔꯒ ꯃꯃꯥꯗ ꯑꯃꯁꯨꯡ ꯑꯔꯣꯏꯕꯗ ꯀ꯭ꯌꯟꯃꯤꯟꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯣꯇꯣꯗ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯊꯥꯡꯅ ꯁꯣꯛꯇꯨꯅ ꯂꯩꯍꯧꯔꯕꯤ ꯑꯋꯥꯕ ꯇꯥꯍꯧꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯎꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯁꯤꯃꯛꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇ ꯉꯁꯥꯏ ꯈꯠꯅꯔꯝꯕ ꯌꯨꯉꯥꯎꯕ ꯑꯍꯜ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯆꯪꯂꯛꯇꯨꯅ ꯈꯠꯅꯒꯗꯧꯒꯤ ꯇꯧꯔꯝꯃꯤ꯫ ꯈꯠꯅꯕꯗꯨ ꯈꯥꯝꯇꯣꯛꯂꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯌꯨꯉꯥꯎꯕ ꯑꯍꯜ ꯑꯗꯨ ꯑꯃꯨꯛ ꯀꯣꯟꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯀꯤꯌꯣꯡꯃꯤꯡꯒꯤ ꯃꯃꯥ ꯑꯗꯨ ꯎꯈꯤꯕ ꯐꯣꯇꯣ ꯑꯗꯨꯒ ꯋꯥꯜꯄꯦꯄꯔꯗ ꯌꯥꯎꯔꯝꯕ ꯐꯣꯇꯣ ꯑꯗꯨꯒ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯥꯏꯒꯦ ꯇꯧꯕ ꯃꯤꯀꯨꯞꯇ ꯗꯣꯁꯤꯛꯅ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯏꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯜꯗꯤ ꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯋꯥ ꯉꯥꯡꯒꯅꯨ, ꯀꯔꯤꯒꯨꯝꯕ ꯋꯥ ꯉꯥꯡꯂꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯁꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥ ꯄꯪꯕꯤ ꯑꯍꯜ ꯑꯗꯨ ꯃꯅꯥ ꯄꯪꯂꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯕꯥꯟꯗꯤ ꯄꯥꯕ ꯍꯩꯕꯅꯤꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯀꯤꯌꯣꯡꯃꯤꯟꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯁꯣꯛꯍꯜꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯈꯪꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯗꯣꯁꯤꯛꯅ ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯊꯥꯡ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯕꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯝꯃꯤ꯫ ꯗꯣꯁꯤꯛꯀꯤ ꯊꯥꯡ ꯑꯗꯨ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯃꯈꯨꯠꯅ ꯐꯥꯗꯨꯅ ꯃꯈꯨꯠꯇꯨ ꯏ ꯊꯣꯛꯂꯝꯃꯤ꯫ ꯗꯣꯁꯤꯛꯅ ꯊꯥꯡ ꯑꯗꯨ ꯃꯨꯛꯅ ꯃꯨꯛꯅꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯃꯇꯤꯛ ꯆꯥꯅ ꯐꯖꯅ ꯆꯠꯊꯖꯕꯅꯤ, ꯑꯗꯨꯕꯨ ꯅꯪ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯥꯏꯍꯜꯂꯦ꯫ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯕꯨ ꯊꯥꯡꯅ ꯊꯤꯟꯈꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯑꯩꯅꯤ꯫ ꯃꯗꯨ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯊꯥꯡ ꯑꯗꯨ ꯗꯣꯁꯤꯛꯅ ꯄꯥꯏꯖꯕ ꯇꯥꯔꯕꯁꯨ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯛꯆꯔꯝꯃꯤ꯫ ꯃꯕꯥꯅꯤꯅ ꯀꯟꯅ ꯐꯨꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯀꯤꯃꯟꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯂꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯗ ꯌꯨꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯨꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨ ꯃꯕꯥꯅꯤꯅ ꯆꯦꯟꯊꯣꯛꯂꯛꯄ ꯎꯕꯗꯒꯤ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗꯅ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯗꯣꯁꯤꯛꯄꯨ ꯃꯁꯝ ꯃꯦꯠꯂꯗꯨꯅ ꯃꯆꯟꯅꯨꯄꯤ ꯀꯗꯥꯏꯗ ꯂꯩꯍꯧꯕꯒꯦ ꯍꯪꯂꯝꯃꯤ꯫ ꯗꯣꯁꯤꯛ ꯑꯗꯨ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯃꯆꯟꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯈꯤꯕ ꯗꯥꯏꯂꯣꯒ ꯑꯗꯨꯃꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤ ꯎꯁꯤꯠꯇꯕ, ꯌꯥꯝꯅ ꯀꯔꯦꯝꯅꯕ, ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯕꯨꯁꯨ ꯊꯥꯡꯅ ꯊꯤꯟꯈꯤꯕꯅꯤ ꯍꯥꯏꯕ ꯃꯑꯣꯡ ꯑꯗꯨꯗ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯇꯟꯖꯥ ꯐꯪꯕꯗ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨ ꯃꯨꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯔꯛ ꯁꯝꯗ ꯊꯥꯡ ꯑꯗꯨ ꯊꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯄꯥꯟꯗ ꯂꯩꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤꯗꯨꯁꯨ ꯆꯪꯂꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯗꯣꯁꯤꯛꯇꯨꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯑꯣꯏꯅ ꯎꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯒꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯥꯞꯀꯗꯧꯕꯒꯤ ꯑꯦꯝ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯨꯝꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯗꯣꯁꯤꯛꯁꯨ ꯑꯋꯥꯕ ꯇꯥꯔꯕ ꯑꯃꯒꯨꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯨ ꯀꯅꯥꯁꯨ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯁꯤꯆꯨꯑꯦꯁꯟ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯒꯟ ꯑꯗꯨ ꯀꯥꯞꯇꯨꯅ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯕꯨ ꯄꯥꯜꯍꯜꯂꯝꯃꯤ, ꯋꯥꯟꯊꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯗꯨꯅꯗꯤ ꯄꯨꯂꯤꯁ ꯑꯅꯤꯗꯨ ꯆꯪꯈꯤꯕꯗꯨꯗ ꯁꯤꯆꯨꯑꯦꯁꯟ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯗꯨꯅ ꯐꯠꯇ꯭ꯔꯕ ꯗꯣꯁꯤꯛ ꯑꯗꯨ ꯐꯥꯔꯝꯂꯒꯅꯤ ꯈꯜꯂꯨꯏ꯫ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯗꯣꯁꯤꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗꯒꯤ ꯆꯨꯔꯨꯞ ꯑꯃ ꯂꯧꯔꯗꯨꯅ ꯊꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯈꯥꯅ ꯃꯃꯥ ꯃꯆꯥꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯂꯦ꯫ ꯗꯣꯁꯤꯛꯅ ꯌꯥꯝꯅ ꯑꯐꯕ ꯁꯥꯗꯨꯅ ꯃꯕꯨꯡ ꯑꯗꯨ ꯃꯆꯟꯅꯨꯄꯤ ꯃꯥꯡꯈꯤꯕꯒꯤ ꯃꯊꯥ ꯁꯥꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ, ꯃꯁꯤꯗ ꯋꯥ ꯆꯥꯎꯊꯣꯛꯂꯔꯣꯏꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯑꯍꯤꯡ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯍꯥꯏꯔꯒ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯤꯌꯣꯡꯃꯤꯡ, ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯁꯨꯡ ꯗꯣꯁꯤꯛꯀꯤ ꯃꯕꯨꯡ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤꯗꯨ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯤ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯦ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯂꯕꯗꯤ ꯐꯥꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ, ꯅꯈꯣꯏꯅ ꯇꯥꯗ꯭ꯔꯒ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯔꯥꯟ ꯌꯥꯖꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯨꯗꯤ ꯍꯥꯏ, ꯑꯗꯨ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯅꯪꯅ ꯊꯥꯡ ꯄꯥꯏꯔꯒ ꯃꯁꯝꯗ ꯅꯝꯗꯨꯅ ꯂꯩꯔꯝꯂꯦ, ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯊꯥꯖꯒꯗꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯣꯁꯤꯛ ꯑꯗꯨ ꯖꯣꯏꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯊꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫
ꯑꯁꯣꯝꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯆꯣꯏ ꯀꯧꯕꯤ ꯃꯤꯌꯥꯏ ꯑꯣꯏꯔꯕ ꯆꯠꯂꯕꯤ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯄꯤꯗꯨꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯦꯠꯇ ꯂꯥꯎꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯕꯨꯡ ꯑꯗꯨꯗꯤ ꯃꯆꯟꯅꯨꯄꯤ ꯊꯤꯕ ꯑꯍꯤꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯀ꯭ꯌꯣꯃꯤꯒ ꯃꯃꯥꯒꯗꯤ ꯃꯌꯨꯝ ꯌꯧꯔꯦ, ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯗꯣꯁꯤꯡꯅ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯩꯐꯝ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯨꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯌꯨꯝꯗ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯊꯣꯡ ꯊꯤꯜꯂꯛꯂꯦ꯫ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯣꯡꯗ ꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯌꯦꯡꯂꯝꯃꯤ꯫ ꯄꯨꯡ 12ꯒ ꯃꯤꯅꯤꯠ 15ꯃꯨꯛ ꯆꯠꯄ ꯃꯇꯝꯗꯨꯗ ꯀꯅꯥ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤꯁꯤ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯡꯗ ꯊꯣꯛꯂꯨꯕꯗꯗꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯕꯣꯁ ꯍꯥꯏꯕꯗꯤ ꯗꯨꯀꯥꯟꯒꯤ ꯃꯄꯨꯅꯤ, ꯐꯤ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯐꯤꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯃꯥꯅ ꯕꯣꯁ ꯑꯗꯨꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯀ꯭ꯌꯣꯃꯤꯗꯤ ꯃꯌꯨꯝꯗ ꯃꯊꯟꯇ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯟꯖꯥꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕ ꯑꯗꯨꯃꯛ ꯊꯣꯛꯀꯗꯧꯔꯤ꯫ ꯆꯨꯝꯃꯤ, ꯑꯗꯣꯝꯅ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯊꯣꯛꯀꯗꯧꯔꯕꯅꯤ꯫ ꯗꯣꯁꯤꯛ ꯑꯗꯨ ꯍꯧꯖꯤꯛ ꯀ꯭ꯌꯣꯃꯤꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯚꯤꯂꯤꯟ ꯗꯣꯁꯤꯛ ꯑꯗꯨ ꯀ꯭ꯌꯣꯃꯤꯒꯤ ꯃꯌꯨꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯎꯠꯂꯤꯕ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯀꯤꯗꯕ ꯅꯇꯨꯡꯗꯕꯒꯤ ꯃꯑꯣꯡꯅꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯒꯗꯧꯔꯤꯕ ꯑꯁꯤ ꯃꯃꯥꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯃꯔꯣꯟꯁꯨ ꯊꯣꯛꯇꯕ, ꯋꯥꯁꯨ ꯉꯥꯡꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯀꯅꯥꯁꯨ ꯀꯤꯗꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯩ ꯑꯗꯨ ꯃꯨꯊꯠꯈ꯭ꯔꯦ꯫ ꯃꯩ ꯈꯪꯕ ꯃꯝꯈꯤꯕ ꯑꯗꯨꯗ ꯀ꯭ꯌꯣꯃꯤ ꯑꯗꯨ ꯄꯥꯈꯠꯂꯗꯨꯅ ꯅꯥꯀꯟ ꯅꯥꯀꯟ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯨꯝꯃꯤ, ꯑꯗꯣꯝꯅ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯕꯤꯒꯅꯤ꯫ ꯀꯗꯣꯝꯗꯒꯤ ꯈꯪꯇꯣꯡ ꯆꯣꯡꯊꯣꯔꯛꯇꯨꯅ ꯈꯪꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯃꯛ ꯂꯩꯖꯩ꯫ ꯗꯣꯁꯤꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯩꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯃꯝꯍꯟ ꯑꯃꯨꯛ ꯉꯥꯜꯍꯟ ꯁꯥꯟꯅꯗꯨꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯤꯕꯨ ꯍꯦꯛ ꯐꯪꯕꯒ ꯍꯥꯠꯄ ꯅꯠꯇꯕ ꯀꯤꯍꯜꯂꯒ ꯌꯥꯝꯅ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯠꯄꯗꯨ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯃꯔꯗꯔ ꯗꯣꯁꯤꯛꯅꯤ꯫ ꯀ꯭ꯌꯣꯃꯤ ꯑꯗꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯏꯐꯥꯎꯗ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯣꯒꯤ ꯃꯕꯨꯡ ꯉꯁꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯂꯧꯔꯛꯈꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯃꯦꯁꯦꯖ ꯊꯥꯒꯦ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯗꯣꯁꯤꯛꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤ ꯇꯞꯅ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯣꯁꯤꯛꯅ ꯁꯤꯡꯖꯪ ꯑꯆꯧꯕ ꯑꯃ ꯗꯛ ꯊꯥꯗꯔꯛꯄꯗꯨ ꯑꯌꯦꯡꯕ ꯃꯤꯠꯀꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯀꯤꯍꯟꯕ ꯐꯪꯍꯟꯒꯗꯕ ꯉꯝꯕ ꯃꯁꯛꯅꯤ꯫ ꯗꯣꯁꯤꯛꯅ ꯑꯆꯧꯕ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯔꯒ ꯀ꯭ꯌꯣꯃꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯇꯨꯡꯂꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯒ ꯍꯦꯛ ꯍꯥꯏꯊꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯀ꯭ꯌꯣꯃꯤꯅ ꯁꯠ ꯑꯣꯟꯊꯣꯛꯂꯛꯇꯨꯅ ꯄꯥꯛꯊꯖꯔꯝꯃꯤ꯫ ꯁꯤꯡꯖꯪ ꯑꯗꯨꯅ ꯃꯉꯣꯟꯗꯗꯤ ꯄꯥꯜꯍꯧꯗꯗꯨꯅ ꯇꯦꯕꯜ ꯃꯊꯛꯇ ꯄꯥꯟꯗꯨꯅ ꯃꯔꯥꯏꯕꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ "ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯅꯦ" ꯍꯥꯏꯅ ꯗꯣꯁꯤꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯟꯕꯗ ꯇꯦꯕꯜꯗ ꯃꯌꯥ ꯆꯞꯇꯨꯅ ꯂꯩꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯀ꯭ꯌꯣꯃꯤꯅ ꯂꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯝꯃꯤ, ꯊꯪꯅꯕ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯗꯣꯁꯤꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯆꯦꯟꯅꯤꯡꯉꯒ ꯆꯦꯟꯖꯧ, ꯑꯩꯅ ꯅꯪꯕꯨ ꯏꯔꯥꯏ ꯂꯥꯏꯗꯅ ꯇꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯏꯌꯥꯎꯗꯤ ꯌꯥꯎꯏ꯫ ꯍꯥꯊꯨ ꯍꯥꯊꯨꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯤꯡꯖꯪ ꯑꯗꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯗꯨꯅ ꯀ꯭ꯌꯣꯃꯤꯕꯨ ꯇꯥꯟꯅꯔꯛꯂꯦ꯫ ꯀ꯭ꯌꯣꯃꯤꯅ ꯊꯪꯅꯕ ꯀꯥꯗꯨꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅ ꯑꯔꯩꯕ ꯇꯦꯕꯜ ꯆꯧꯀꯤ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯛꯁꯤꯜꯂꯝꯃꯤ, ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯉꯝꯗꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯒꯤ ꯊꯣꯡ ꯑꯗꯨ ꯅꯝꯈꯥꯏꯅꯅꯕ ꯊꯤꯡꯒꯥꯏꯔꯛꯄ ꯃꯈꯣꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯎꯟ ꯗꯤꯇꯦꯛꯇꯔ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯕꯤꯞ ꯕꯤꯞ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯆꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯆꯥꯟꯕꯤꯗꯨꯅ ꯀꯟꯕꯤꯌꯨ, ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯆꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯗꯤ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯊꯤꯔꯤ꯫ ꯃꯦꯁꯦꯖ ꯑꯗꯨ ꯍꯦꯛ ꯐꯪꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨ ꯆꯦꯜꯂꯛꯂꯦ꯫ ꯃꯃꯥꯁꯨ ꯂꯩꯇꯕ ꯃꯇꯣꯝꯇ ꯉꯥꯏꯕ ꯇꯟꯖꯥ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ? ꯆꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯇꯝꯊꯤꯔꯕ ꯗꯣꯁꯤꯛꯀꯤ ꯃꯈꯨꯠꯇ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯒꯗ꯭ꯔꯥ? ꯋꯥꯍꯪ ꯃꯌꯥꯝ ꯑꯁꯤꯅ ꯊꯜꯂꯕ ꯃꯤꯀꯨꯞ ꯑꯗꯨꯅꯤ ꯑꯌꯦꯡꯕ ꯈꯨꯗꯤꯡꯃꯛꯄꯨ ꯂꯥꯡꯇꯛꯅꯕ ꯐꯥꯎꯍꯜꯂꯤꯕ ꯐꯤꯂꯝ ꯑꯃꯅꯤ꯫ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯔꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗ ꯀ꯭ꯌꯣꯃꯤ ꯑꯗꯨ ꯀꯤꯃꯟꯈꯤꯕꯅ ꯃꯁꯥꯗꯨ ꯊꯛꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯅꯤꯛꯅ ꯅꯤꯛꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯥꯗ "ꯅꯨꯄꯥ ꯑꯗꯨ ꯏꯃꯨꯡꯗ ꯂꯩꯔꯦ, ꯅꯪ ꯌꯨꯝꯗ ꯆꯪꯂꯛꯂꯅꯨ" ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯃꯥꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯗꯣꯁꯤꯛꯅ ꯄꯥꯏꯈ꯭ꯔꯦ꯫ ꯃꯃꯥ ꯁꯥꯗꯨꯅ ꯃꯍꯥꯛꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ꯫ "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯀꯩꯅꯣ ꯊꯣꯡꯅ ꯍꯥꯡꯗꯣꯛꯂꯒ ꯊꯝꯂꯤꯕꯁꯤꯅ?" ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯦꯁꯦꯖ ꯑꯗꯨ ꯎꯔꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯁꯨ ꯆꯪꯂꯛꯂꯦ꯫ ꯃꯃꯥꯕꯨꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯅꯤ ꯈꯜꯂꯨꯕꯗ ꯉꯥꯛꯁꯤꯜꯂꯤꯕ ꯊꯣꯡꯒꯤ ꯄꯣꯔꯣꯟ ꯃꯌꯥꯝꯗꯨ ꯃꯊꯟꯇ ꯁꯠꯇꯣꯛꯇꯨꯅ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯈꯔ ꯍꯥꯡꯗꯣꯛꯄ ꯍꯧꯔꯛꯄꯗ ꯗꯣꯁꯤꯛꯅ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯇꯨꯅ ꯀ꯭ꯌꯣꯃꯤꯒꯤ ꯃꯈꯨꯠ ꯐꯥꯔꯝꯃꯤ꯫ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯗꯣꯁꯤꯛꯀꯤ ꯃꯈꯨꯠꯇꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯄ ꯉꯝꯖꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯊꯣꯡ ꯑꯗꯨ ꯄꯥꯟꯁꯤꯟꯕ ꯉꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯅꯝꯕꯔꯗꯒꯤ ꯂꯦꯞꯇꯅ ꯃꯦꯁꯦꯖ ꯊꯥꯏ꯫ "ꯊꯣꯡ ꯍꯥꯡꯉꯨ, ꯊꯣꯡ ꯍꯥꯡꯉꯨ, ꯅꯃꯥꯅ ꯍꯥꯡꯍꯟꯒꯅꯨ"꯫ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯗꯣꯁꯤꯛꯅ ꯃꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯊꯣꯡ ꯃꯄꯥꯟꯗ ꯗꯣꯁꯤꯛꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯔꯛꯇꯗꯨꯅ ꯀ꯭ꯌꯣꯃꯤ ꯑꯗꯨ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯐ꯭ꯂꯣꯔ 2 ꯍꯦꯟꯅ ꯋꯥꯡꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯀꯨꯝꯈꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯌꯦꯡꯕꯁꯤꯡꯒꯤ ꯋꯥꯈꯜ ꯐꯥꯊꯅꯅꯕ ꯆꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨ ꯀ꯭ꯌꯣꯃꯤꯕꯨ ꯀꯟꯕ ꯂꯥꯛꯄ ꯌꯥꯝꯅ ꯒꯥꯡꯅ ꯆꯦꯜꯂꯛꯄꯗꯨ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯎꯠꯂꯛꯂꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯍꯤꯡꯕꯒꯤ ꯆꯥꯟꯁ ꯑꯃ ꯂꯩꯕꯒꯨꯝ ꯑꯩꯈꯣꯏꯗ ꯎꯍꯟꯒꯅꯤ꯫ ꯀ꯭ꯌꯣꯃꯤꯅ ꯃꯥꯒꯤ ꯚꯣꯏꯁ ꯗꯤꯇꯦꯛꯇꯔ ꯑꯗꯨ ꯑꯃꯠꯇ ꯈꯞꯂꯛꯇꯕ ꯑꯗꯨꯗ ꯇ꯭ꯔꯤꯡꯔꯞ ꯇꯧꯅ ꯊꯣꯡ ꯑꯗꯨꯗ ꯇꯞꯅ ꯃꯥꯗꯨꯅ ꯃꯈꯣꯜ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫
ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯊꯣꯡ ꯑꯗꯨ ꯐꯥꯎꯅ ꯗꯣꯁꯤꯛꯀꯤ ꯁꯤꯡꯖꯪ ꯑꯗꯨ ꯍꯥꯏꯊꯔꯛꯂꯦ꯫ ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯜꯂꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯔꯛꯂꯝꯃꯤ꯫ ꯑꯀꯥꯏꯕ ꯊꯣꯡ ꯑꯗꯨꯗꯒꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯀꯤꯌꯣꯃꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯗꯣꯁꯤꯛꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯃꯒꯤ ꯁꯛꯇꯝꯅꯤ꯫ ꯑꯌꯦꯡꯕ ꯈꯨꯗꯤꯡꯃꯛꯇ ꯃꯉꯛꯁꯝ ꯃꯦꯠꯇꯨꯅ ꯍꯥꯠꯅꯤꯡꯕ ꯄꯣꯛꯍꯟꯕ ꯃꯤꯀꯨꯞ ꯑꯃꯅꯤ꯫ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯣꯛꯃꯤ ꯗꯣꯁꯤꯛꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯤ ꯇꯧꯒꯗꯧꯔꯤ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯥꯏꯕ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯄꯨꯅꯥ ꯑꯗꯨ ꯍꯥꯡꯇꯣꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤ ꯌꯧꯔꯕꯗꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯀꯤꯌꯣꯃꯤꯅ ꯊꯣꯡꯅꯥꯎ ꯇꯝꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯗꯣꯁꯤꯛꯅꯁꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯦꯛ ꯂꯥꯟꯅ ꯆꯣꯡꯊꯣꯛꯄꯒ ꯗꯣꯁꯤꯛꯅ ꯂꯥꯝꯗꯨꯅ ꯃꯁꯝ ꯄꯥꯏꯗꯨꯅ ꯌꯥꯜꯂꯝꯃꯤ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯖꯣꯁꯦꯐꯅ ꯀꯤꯌꯣꯃꯤꯕꯨ ꯃꯁꯝ ꯄꯥꯏꯗꯨꯅ ꯌꯥꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯊꯒꯗꯕ ꯅꯨꯄꯤ ꯑꯃꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯌꯥꯟꯕ ꯅꯠꯇꯦ꯫ ꯊꯋꯥꯏ ꯃꯆꯥꯗꯨꯅ ꯊꯣꯡꯅꯥꯎꯗꯨ ꯂꯥꯟꯅ ꯆꯣꯡꯊꯣꯛꯂꯒ ꯍꯤꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯍꯥꯏꯕꯗꯨꯗ ꯃꯁꯝ ꯄꯥꯏꯗꯨꯅ ꯌꯥꯟꯕꯅꯤ ꯍꯥꯠꯀꯦ ꯍꯥꯏꯅ ꯍꯣꯠꯅꯕꯅꯤ꯫ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯀꯤꯌꯣꯃꯤꯅ ꯗꯣꯁꯦꯐꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯁꯤꯀꯥꯏꯕ ꯌꯦꯡꯈꯥꯏꯕ ꯇꯧꯕꯗꯒꯤ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯥꯗ ꯇꯥꯕꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯀꯥꯔꯗꯕꯣꯔꯗ ꯃꯌꯥꯝ, ꯆꯦꯒꯤ ꯕꯣꯛꯁ ꯃꯌꯥꯝ ꯄꯩꯁꯟꯕ ꯃꯊꯛꯇ ꯇꯥꯕꯗꯨꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅꯗꯤ ꯁꯣꯛꯇꯦ꯫ ꯑꯋꯥꯡꯕ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄꯗꯨꯗ ꯉꯥꯏꯍꯥꯛ ꯅꯥꯗꯨꯅ ꯇꯤꯡꯊꯣꯛꯇꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯗꯣꯁꯦꯐ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯅ ꯄꯥꯏꯕ ꯁꯤꯡꯖꯪ ꯑꯗꯨ ꯊꯣꯡꯅꯥꯎꯗꯒꯤ ꯀꯤꯌꯣꯃꯤ ꯇꯝꯅ ꯂꯪꯊꯔꯝꯂꯦ ꯑꯗꯨꯕꯨ ꯄꯥꯟꯗꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯊꯋꯥꯏꯒꯤ ꯂꯥꯟꯐꯝꯗ ꯑꯃꯨꯛ ꯆꯦꯟꯕ ꯍꯧꯔꯦ ꯀꯤꯌꯣꯃꯤ꯫ ꯖꯣꯡꯒꯤ ꯁꯛꯇꯝꯒꯨꯝꯕ ꯗꯣꯁꯤꯛꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯊꯋꯥꯏ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯖꯣꯏꯒꯤ ꯃꯕꯨꯡꯁꯨ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯣꯠꯂꯣꯏ ꯀꯔꯝꯅ ꯑꯣꯏꯒꯗꯧꯔꯤꯕ? ꯑꯌꯦꯡꯕꯁꯤꯡꯒꯤ ꯊꯃꯣꯏꯕꯨ ꯄꯨꯔꯣꯛ ꯄꯨꯔꯣꯛ ꯆꯥꯛꯍꯜꯂꯤꯕꯁꯦ ꯗꯣꯁꯤꯛ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯅꯤ꯫ ꯄꯥꯡꯒꯟꯗ ꯃꯍꯥꯛꯅ ꯀꯟꯕ ꯍꯦꯜꯂꯤ꯫ ꯐꯅꯌꯥꯝꯅ ꯆꯦꯟꯖꯔꯕꯁꯨ ꯃꯍꯥꯛꯅ ꯏꯐꯪꯗ ꯐꯪꯂꯒꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯔꯣꯟ ꯊꯣꯛꯇꯦ, ꯃꯅꯥ ꯇꯥꯗꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏ ꯂꯧꯅꯅꯕ ꯇꯥꯟꯅꯔꯤꯕ ꯑꯁꯦ ꯃꯍꯥꯛꯇꯤ ꯁꯥꯟꯅꯕꯒꯨꯝꯕꯅꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯠꯂꯛꯄꯒꯨꯝꯕꯅꯤ꯫ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯃꯅ ꯋꯥꯅ ꯃꯦꯆ ꯑꯗꯨ ꯁꯥꯟꯅꯕꯗ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯕꯒꯨꯝꯕꯅꯤ꯫ ꯚꯥꯕꯣꯛ ꯃꯌꯥꯝꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯁꯥ ꯑꯣꯏꯔꯤꯕ ꯆꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯗꯣꯁꯤꯛꯅ ꯀꯤꯌꯣꯃꯤꯕꯨ ꯇꯥꯟꯅꯕ, ꯑꯗꯨꯒ ꯆꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯃꯕꯥꯅꯤ ꯑꯃꯕꯨ ꯑꯃꯨꯛ ꯇꯥꯟꯅꯕ꯫ ꯇꯥꯟꯅꯕ ꯑꯁꯤꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯌꯥꯎꯁꯤꯟꯗꯨꯅ ꯆꯣꯏꯒꯤ ꯃꯕꯨꯡ ꯑꯁꯤꯅ ꯗꯣꯁꯤꯛꯄꯨ ꯌꯥꯝꯅ ꯊꯨꯅ ꯐꯥꯍꯟꯅꯤꯡꯉꯤ꯫ ꯑꯃꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯤ, ꯑꯃꯅ ꯊꯋꯥꯏ ꯂꯧꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯆꯟꯅꯨꯄꯤꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯃꯆꯟꯅꯨꯄꯤꯒꯤ ꯊꯋꯥꯏ ꯀꯟꯅꯤꯡꯕꯒ ꯂꯣꯏꯅꯅ꯫ ꯂꯥꯟꯉꯝ ꯐꯤꯔꯥꯟꯗꯤ ꯀꯅꯥꯒꯤ? ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯊꯣꯡꯒꯥꯟ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯌꯧꯔꯦ꯫ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯀꯤꯌꯣꯃꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯎꯄꯥꯏ ꯂꯩꯖꯗꯕ ꯇꯟꯖꯥ ꯑꯁꯤꯅꯤ ꯗꯣꯁꯤꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯤꯕꯁꯦ꯫ ꯃꯁꯥ ꯈꯪꯍꯟꯗꯅ ꯂꯨꯝꯗꯨꯅ ꯍꯥꯠꯄ ꯅꯠꯇꯕ ꯎꯄꯥꯏ ꯂꯩꯖꯗꯕ ꯃꯤꯕꯨ ꯀꯔꯦꯝꯅꯅ ꯌꯥꯝꯅ ꯋꯥꯍꯟꯅ ꯆꯥꯍꯟꯅ ꯍꯥꯠꯄ ꯑꯗꯨꯅꯤ ꯗꯣꯁꯤꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ꯫ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯪꯗꯅ ꯀꯤꯌꯣꯃꯤꯅ ꯃꯈꯣꯡ ꯃꯈꯨꯠ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡꯕ ꯑꯗꯨ ꯑꯌꯦꯡꯕ ꯚꯥꯕꯣꯛꯁꯤꯡꯒꯤ ꯊꯃꯣꯏꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯏꯍꯟꯕ ꯉꯝꯃꯤ꯫ ꯀꯤꯌꯣꯃꯤꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯆꯧꯀꯤ ꯑꯃ ꯈꯨꯟꯒꯠꯇꯨꯅ ꯙꯞ ꯇꯧꯖꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯗꯣꯁꯤꯛꯅ ꯁꯤꯗ ꯂꯥꯎ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯌꯦꯡꯕ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯐꯥꯖꯤꯟꯕꯤꯅꯅ ꯍꯩ ꯆꯤꯡꯂꯕ ꯗꯤꯔꯦꯛꯇꯔꯅ ꯆꯣꯏꯃꯤꯟꯒꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯇꯥꯟꯖꯥꯗꯨ ꯆꯞ ꯆꯥꯅ ꯃꯈꯣꯏ ꯑꯅꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯥꯏ ꯅꯪ ꯃꯐꯝ ꯑꯗꯨ ꯂꯦꯞꯄꯣ, ꯈꯣꯡꯎꯞ ꯑꯝꯇ ꯂꯦꯡꯒꯅꯨ, ꯑꯩꯅ ꯅꯪꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯆꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯗꯣꯁꯤꯛꯇꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯑꯅꯛꯄꯗ ꯂꯩꯔꯝꯕ ꯁꯥꯏꯀꯜ ꯑꯃ ꯇꯥꯞ ꯄꯥꯏꯈꯠꯂꯗꯨꯅ ꯃꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯗꯣꯁꯤꯛꯇꯨ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨ ꯁꯠ ꯁꯠꯇꯣꯛꯇꯨꯅ ꯃꯉꯛꯁꯝꯗ ꯇꯛ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯀꯣꯛ ꯕꯦꯔꯥ ꯂꯩꯕ ꯀ꯭ꯔꯦꯖꯤ ꯈꯔ ꯑꯣꯏꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯗꯨꯗ ꯆꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯉꯛꯆꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯣꯁꯤꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯏꯊꯟꯇ ꯁꯤꯖꯒꯦ, ꯃꯤꯅ ꯐꯨꯕꯗꯒꯤꯗꯤ ꯑꯩ ꯏꯊꯟꯇ ꯁꯤꯖꯕꯅ ꯍꯦꯟꯅ ꯐꯩ꯫ ꯃꯗꯨ ꯇꯥꯕꯗ ꯄꯥꯏꯔꯝꯂꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯍꯦꯛ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯗꯣꯁꯤꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯣ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤ ꯅꯆꯟꯅꯨꯄꯤ ꯊꯤꯕ ꯂꯥꯛꯄꯅꯤꯗꯅ, ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯟꯕ ꯂꯥꯛꯄꯗꯤ ꯅꯠꯇꯦ ꯍꯥꯏꯕ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯒꯨꯝꯕ ꯃꯍꯥꯄꯥꯄꯤꯅꯤꯅꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯣꯖꯤꯁꯟ ꯑꯁꯤ ꯂꯝꯕꯤ ꯀꯛꯅꯕ ꯑꯃꯒꯤ ꯃꯌꯥꯏꯗ ꯗꯣꯁꯤꯛꯅ ꯂꯦꯞꯄ, ꯂꯝꯕꯤ ꯑꯃꯃꯝꯗ ꯀꯤꯌꯣꯃꯤꯡ ꯑꯃꯁꯨꯡ ꯂꯝꯕꯤ ꯑꯃꯗꯅ ꯆꯣꯏꯃꯤꯟꯒꯤ ꯃꯕꯨꯡ ꯂꯦꯞꯄꯤ꯫ ꯀꯤꯌꯣꯃꯤꯟꯒ ꯆꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯒ ꯎꯅꯔꯝꯗꯦ꯫ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯅꯥ ꯄꯪꯕꯅꯤꯅ ꯀꯤꯌꯣꯃꯤꯡꯗꯤ ꯀꯔꯤꯁꯨ ꯇꯥꯗꯕꯅꯤ꯫ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯤꯌꯣꯃꯤꯡꯅ ꯆꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨ ꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯤꯡꯖꯒꯗꯧꯔꯦ, ꯀꯟꯕꯤꯅꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯅ ꯍꯔꯥꯎꯖꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯑꯌꯦꯡꯕꯁꯤꯡꯒꯤ ꯊꯃꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯣꯛꯀꯅꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯀꯤꯌꯣꯃꯤꯡꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕꯗ ꯀꯌꯥꯗ ꯅꯨꯡꯁꯤꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯗꯣꯁꯤꯛꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯄꯤꯔꯣ, ꯅꯪꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯀꯟꯖꯔꯨꯔꯣ꯫ ꯃꯗꯨ ꯇꯥꯕꯗ ꯆꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯃꯆꯟꯅꯨꯄꯤꯒꯤ ꯊꯋꯥꯏ, ꯑꯗꯨꯒ ꯃꯤꯠꯃꯥꯡꯃꯛꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯒꯨꯝꯕꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯊꯋꯥꯏ, ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯨꯔꯤꯕ? ꯆꯣꯏꯒꯤ ꯃꯕꯨꯡꯅ ꯑꯔꯨꯕ ꯗꯤꯁꯤꯖꯟꯅꯤ ꯂꯧꯒꯗꯧꯔꯤꯕꯁꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯗꯣꯁꯤꯛꯅ ꯆꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤꯒꯤ ꯂꯩꯐꯝ ꯑꯗꯨ ꯂꯣꯀꯦꯁꯟ ꯑꯣꯏꯅ ꯐꯣꯟꯗ ꯊꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯀꯤꯌꯣꯃꯤꯅ ꯆꯣꯏꯒꯤ ꯃꯕꯨꯡꯗ ꯌꯦꯡꯖꯔꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ꯫
ꯉꯁꯥꯏꯃꯛꯀꯤ ꯀꯔꯤ ꯉꯥꯡꯅꯔꯤꯕꯅꯣ ꯈꯪꯂꯝꯗꯕꯗꯨ ꯀ꯭ꯌꯣꯡꯃꯤꯅ ꯗꯣꯔꯁꯤꯛꯀꯤ ꯃꯆꯤꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯆꯟꯅꯨꯄꯤ ꯀꯟꯒꯦꯔꯥ ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯟꯒꯦꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯗꯨꯅꯤ꯫ ꯃꯗꯨ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯀ꯭ꯌꯣꯡꯃꯤꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯀꯥꯏ ꯀꯥꯏꯈ꯭ꯔꯦ꯫ ꯋꯥ ꯑꯣꯏꯅ ꯉꯥꯡꯊꯣꯛꯄꯗꯤ ꯉꯝꯖꯗ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯃꯊꯟꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯅꯨ ꯍꯥꯏꯅ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯥꯏꯕꯁꯤꯅꯗꯤ ꯂꯨꯕ ꯍꯦꯟꯕꯅ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨ ꯃꯆꯟꯅꯨꯄꯤ ꯀꯟꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯀ꯭ꯌꯣꯡꯃꯤ ꯀꯞꯆꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯗꯣꯔꯁꯤꯛꯀꯤꯗꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ꯫ ꯁꯥꯏꯀꯣꯄꯥꯠ ꯑꯃ ꯑꯣꯏꯕꯅ ꯑꯅꯤꯒꯤ ꯑꯋꯥꯕ ꯑꯅꯥꯕ ꯑꯁꯤ ꯎꯔꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯤꯔꯛꯄ ꯂꯣꯀꯦꯁꯟꯗꯨ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯧꯕ ꯃꯐꯝꯗꯗꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯗꯣꯔꯁꯤꯛꯅ ꯃꯍꯥꯛꯄꯨ ꯁꯥꯟꯅꯗꯨꯅ ꯀ꯭ꯌꯣꯡꯃꯤꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯣꯀꯦꯁꯟ ꯑꯗꯨ ꯊꯥꯖꯤꯟꯗꯨꯅ ꯆꯦꯜꯍꯟꯈꯤꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯆꯟꯅꯨꯄꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀ꯭ꯌꯣꯡꯃꯤꯗꯨ ꯂꯣꯡꯅ ꯍꯤꯞꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯗꯣꯔꯁꯤꯛꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯉꯛꯁꯝꯗ ꯊꯥꯡ ꯑꯗꯨ ꯊꯝꯂꯒ ꯐꯝꯂꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯤ꯫ ꯐꯣꯟ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯗꯨꯅ ꯗꯣꯔꯁꯤꯛꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯁꯨ ꯑꯩꯒꯨꯝꯕ ꯃꯤꯐꯠꯇꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯁꯤ ꯍꯨꯟꯇꯣꯛꯂꯝꯃꯒ ꯅꯆꯟꯅꯨꯄꯤꯒꯤꯗꯃꯛ ꯅꯪꯁꯨ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯁꯨ ꯅꯪꯅ ꯉꯝꯅꯕ ꯊꯤꯌꯨꯗꯅ ꯍꯥꯏꯔꯛꯅ ꯆꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯀ꯭ꯌꯣꯡꯃꯤꯒꯤ ꯃꯃꯥꯕꯨ ꯊꯦꯡꯅꯔꯦ꯫ ꯃꯕꯥꯅꯤꯃꯛ ꯀꯗꯔ ꯇꯧꯕꯤꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯃꯆꯥ ꯑꯃꯁꯨꯡ ꯃꯆꯟꯅꯨꯄꯤ ꯊꯤꯕꯒꯤꯗꯃꯛ ꯆꯦꯟꯊꯣꯛꯅꯔꯛꯂꯦ꯫ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯕꯤ ꯀ꯭ꯌꯣꯡꯃꯤꯅꯤ ꯁꯣꯔꯣꯛꯇ ꯇꯥꯕ ꯎꯐꯨꯟ ꯈꯔ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯗꯣꯔꯁꯤꯛꯀꯤ ꯃꯃꯤꯠꯇ ꯆꯥꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯅꯥꯟꯊꯣꯔꯛꯂꯦ꯫ ꯊꯋꯥꯏꯕꯨ ꯄꯨꯗꯨꯅ ꯀꯟꯅ ꯆꯦꯟꯖꯔꯝꯃꯤ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏꯒꯤ ꯃꯃꯜꯒ ꯃꯥꯟꯅꯔꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯊꯋꯥꯏ ꯀꯌꯥ ꯍꯤꯡꯅꯅꯕ ꯆꯦꯟꯅꯔꯤ, ꯊꯋꯥꯏ ꯀꯌꯥ ꯑꯃꯕꯨ ꯀꯟꯅꯅꯕꯒꯤꯁꯨ ꯆꯦꯟꯅꯔꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯀ꯭ꯌꯣꯡꯃꯤ ꯃꯊꯋꯥꯏꯕꯨ ꯄꯨꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯁꯨꯡ ꯖꯣꯏꯒꯤ ꯃꯕꯨꯡꯅ ꯃꯆꯟꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯆꯦꯜꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯅ ꯗꯣꯔꯁꯤꯛꯅ ꯃꯊꯋꯥꯏ ꯂꯧꯅꯕꯒꯤꯗꯃꯛ ꯀ꯭ꯌꯣꯡꯃꯤꯕꯨ ꯇꯥꯟꯅꯔꯤ꯫ ꯀ꯭ꯌꯣꯡꯃꯤꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯒꯩ ꯆꯦꯜꯂꯛꯄꯗ ꯖꯣꯏꯕꯨ ꯍꯥꯞꯆꯟꯗꯨꯅ ꯊꯝꯂꯝꯕ ꯚꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ꯫ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄ ꯇꯟꯖꯥ ꯑꯗꯨ ꯊꯣꯛꯂꯨꯗꯅ ꯖꯣꯏ ꯑꯗꯨ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯚꯦꯟꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯀꯨꯝꯊꯔꯛꯄꯗꯨꯒ ꯀ꯭ꯌꯣꯡꯃꯤꯅ ꯆꯦꯜꯂꯛꯄ ꯑꯗꯨꯒ ꯃꯄꯥ ꯆꯥꯗꯨꯅ ꯃꯕꯥꯅꯤ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ꯫ ꯊꯥꯡꯅ ꯁꯣꯛꯂꯕꯤ ꯖꯣꯏ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯀ꯭ꯌꯣꯡꯃꯤ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯕꯨ ꯆꯦꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯣꯛꯂꯕꯤ ꯖꯣꯏꯕꯨ ꯀꯟꯈꯤꯁꯤꯔꯥ? ꯑꯃꯨꯛ ꯍꯟꯗꯨꯅ ꯀ꯭ꯌꯣꯡꯃꯤ ꯃꯤꯍꯥꯠꯄ ꯗꯣꯔꯁꯤꯛ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯦꯡꯂꯤ꯫ ꯚꯦꯟ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯃꯕꯥꯅꯤꯃꯛ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯂꯤ꯫ ꯀ꯭ꯌꯣꯡꯃꯤꯅ ꯖꯣꯏꯗ 122 ꯏꯃꯔꯖꯦꯟꯁꯤꯗ ꯀꯣꯜ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯏꯅ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯁꯣꯔꯣꯛꯀꯤ ꯍꯦꯛ ꯅꯥꯀꯜ ꯑꯗꯨꯗ ꯗꯣꯔꯁꯤꯛꯅ ꯃꯕꯥꯅꯤꯕꯨ ꯊꯤꯗꯨꯅ ꯌꯦꯡꯂꯤ꯫ ꯍꯟꯗꯛꯇꯤ ꯗꯣꯔꯁꯤꯛ ꯑꯗꯨ ꯈꯔ ꯁꯥꯎꯅꯤꯡꯂꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯁꯤꯀꯥꯔ ꯑꯣꯏꯔꯤꯕ ꯖꯣꯏꯁꯨ ꯚꯦꯟ ꯃꯅꯨꯡꯗ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯁꯤꯀꯥꯔ ꯑꯣꯏꯒꯗꯕ ꯀ꯭ꯌꯣꯡꯃꯤꯁꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯚꯦꯟ ꯃꯅꯨꯡꯗꯒꯤ ꯖꯣꯏꯅ ꯆꯠꯈꯤꯕꯗ ꯇꯥꯍꯧꯔꯤꯕ ꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯗꯣꯔꯁꯤꯛꯅ ꯃꯈꯣꯏꯕꯨ ꯊꯤꯔꯛꯂꯤ꯫ ꯇꯟꯖꯥꯁꯤ ꯌꯧꯔꯕꯗꯤ ꯑꯁꯨꯝ ꯀꯤꯗꯨꯅ ꯂꯩꯕꯅꯗꯤ ꯊꯋꯥꯏ ꯍꯤꯡꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯛꯂꯗꯨꯅ ꯀ꯭ꯌꯣꯡꯃꯤꯅ ꯖꯣꯏꯗ ꯃꯍꯥꯛꯀꯤ ꯃꯕꯨꯡꯗ ꯐꯣꯟ ꯇꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯏꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯁꯨꯔꯤ ꯑꯗꯨ ꯃꯥꯅ ꯂꯧꯔꯒ ꯐꯣꯟꯗꯨꯅ ꯖꯣꯏꯗ ꯄꯤꯔꯝꯃꯤ꯫ ꯊꯥꯡ ꯁꯨꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯤꯡꯕ ꯁꯤꯕ ꯗꯥꯎ ꯌꯦꯡꯂꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀ꯭ꯌꯣꯡꯃꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯖꯣꯏꯗꯤ ꯀꯤꯃꯟꯈꯤꯕꯅ ꯐꯣꯟ ꯑꯗꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯗꯣꯔꯁꯤꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯎꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯤꯃꯟꯈꯤꯕꯅ ꯃꯍꯥꯛ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯖꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀ꯭ꯌꯣꯡꯃꯤ ꯑꯗꯨ ꯃꯈꯨꯠꯇ ꯊꯥꯡ ꯁꯨꯔꯤ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯐꯛꯂꯥꯡꯗ ꯗꯪ ꯊꯤꯜꯂꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯗꯣꯔꯁꯤꯛꯅ ꯑꯣꯟꯊꯣꯛꯂꯛꯄꯗ ꯀ꯭ꯌꯣꯡꯃꯤ ꯑꯗꯨ ꯊꯥꯡ ꯁꯨꯔꯤ ꯑꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛꯄꯨ ꯍꯥꯠꯂꯨ ꯂꯥꯎ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯗꯒꯤ ꯗꯣꯔꯁꯤꯛꯅ ꯀ꯭ꯌꯣꯡꯃꯤꯒꯤ ꯇꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯀ꯭ꯌꯣꯡꯃꯤꯅ ꯁꯥꯏꯔꯦꯟ ꯑꯗꯨ ꯃꯦꯠꯂꯝꯂꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀ꯭ꯌꯣꯡꯃꯤꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯀ꯭ꯌꯣꯡꯃꯤꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯇꯠꯇꯅ ꯍꯪꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯖꯣꯏ ꯑꯗꯨ ꯀ꯭ꯌꯣꯡꯃꯤꯅ ꯄꯤꯔꯝꯕ ꯐꯣꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡꯗ ꯐꯣꯟ ꯇꯧꯔꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯀ꯭ꯌꯣꯡꯃꯤ ꯋꯥꯈꯜ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯁꯍꯔꯒꯤ ꯃꯤ ꯈꯔ ꯌꯥꯝꯅ ꯇꯥꯒꯗꯕ ꯃꯌꯥꯝꯅ ꯈꯔ ꯌꯥꯝꯅ ꯆꯠꯅꯕ ꯂꯝꯕꯤꯔꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯤ ꯃꯔꯣꯟ ꯑꯗꯨ ꯏ ꯇꯩꯔꯕꯅꯤ꯫ ꯃꯈꯨꯠꯇ ꯊꯥꯡ ꯁꯨꯔꯤ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯄꯗꯨꯗ ꯒꯥꯔꯤ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯌꯥꯝꯅ ꯇꯤꯉꯛ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯍꯔꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯃꯊꯧꯗ ꯆꯤꯜꯂꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯕꯤꯗꯕꯒꯨꯝ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯣꯔꯁꯤꯛꯁꯨ ꯅꯤꯁꯥꯅ ꯉꯥꯎꯔꯕ ꯃꯤ ꯍꯥꯠꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯉꯥꯎꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ꯫ ꯖꯣꯏꯗꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯕꯨꯡꯗ ꯄꯥꯎ ꯍꯥꯏꯈꯤꯕꯗꯒꯤ ꯃꯕꯨꯡꯒ ꯃꯍꯥꯛꯀ ꯊꯦꯡꯅꯔꯤ꯫ ꯁꯣꯛꯂꯕꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯀ꯭ꯌꯣꯡꯃꯤꯒꯤ ꯃꯃꯥꯅꯗꯤ ꯃꯆꯥꯅꯨꯄꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯅ ꯂꯦꯞꯇꯅ ꯍꯪꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯖꯣꯏꯅ ꯃꯍꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯇꯤ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯇꯥꯎꯟꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯩꯅ ꯉꯥꯎꯔꯕꯤ ꯃꯃꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈꯤꯕ ꯇꯥꯎꯟꯂꯣꯝꯗ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯃꯃꯥꯕꯨ ꯇꯥꯟꯅꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫
ꯀꯤꯌꯣꯃꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯗꯣꯁꯤꯛꯇꯒꯤ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯐꯤ ꯃꯔꯣꯟ ꯏꯅ ꯄꯨꯝꯇꯩ ꯇꯩꯔꯕꯤ ꯑꯋꯥꯐꯝꯗ ꯇꯥꯔꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯥꯏꯖꯕ ꯑꯗꯨ ꯃꯌꯥꯝ ꯑꯗꯨ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯅꯥꯆꯨꯡꯅ ꯂꯧꯁꯤꯜꯂꯨꯗꯦ꯫ ꯃꯔꯣꯟ ꯊꯣꯛꯇꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯐꯤꯚꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯗꯣꯁꯤꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯃꯍꯥꯛꯅ ꯌꯦꯞꯂꯤꯕ ꯊꯥꯡ ꯁꯨꯔꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯤꯌꯣꯃꯤꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛ ꯀꯤꯕꯅ ꯈꯛꯇ ꯂꯥꯎꯅꯔꯝꯃꯤ꯫ ꯃꯕꯥꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯁꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕꯁꯨ ꯂꯦꯞꯇꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯊꯥꯡ ꯄꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯁꯨ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯀꯅꯥꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯇꯧ ꯌꯦꯡꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯣꯁꯤꯛꯅ ꯐꯣꯟ ꯑꯗꯨ ꯃꯨꯟꯗꯨꯅ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ, ꯀꯣꯛꯀꯤ ꯑꯅꯥꯕ ꯂꯩꯗꯨꯅ ꯇꯧꯔꯤꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯤ ꯅꯈꯣꯏꯅ ꯗꯥꯏꯇ ꯄꯨꯕ ꯉꯝꯒꯗ꯭ꯔꯥ? ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯀꯤꯅꯔꯦ, ꯑꯗꯨꯒꯤ ꯑꯩ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯤꯌꯣꯃꯤꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯗꯣꯁꯤꯛꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯕ ꯂꯦꯞꯇꯦ꯫ ꯃꯔꯣꯟ ꯊꯣꯛꯇꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯔꯥꯏꯕꯛ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯝꯕ ꯒꯥꯔꯗꯁꯤꯡꯅ ꯀꯤꯌꯣꯃꯤꯕꯨ ꯐꯥꯗꯨꯅ ꯄꯨꯕꯤꯔꯛꯂꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯗꯣꯁꯤꯛꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯀꯣꯛꯀꯤ ꯂꯥꯏꯅꯥ ꯅꯥꯕꯅꯤ ꯍꯥꯏꯕꯗꯨꯗ ꯃꯕꯨꯡꯗ ꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯂꯥꯟꯖꯗ꯭ꯔꯕꯤ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯎꯔꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗ ꯗꯣꯁꯤꯛꯅ ꯒꯥꯔꯗꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯑꯣꯡ ꯑꯗꯨꯗ ꯃꯌꯥꯝꯅ ꯗꯣꯁꯤꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯁꯨꯔꯤ ꯑꯗꯨꯁꯨ ꯗꯣꯁꯤꯛꯇ ꯄꯤꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯀꯣꯛ ꯕꯦꯔꯥ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯊꯥꯡ ꯑꯁꯤ ꯄꯥꯏꯔꯕꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯄꯤꯊꯣꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯔꯦ? ꯀꯤꯌꯣꯃꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯃꯔꯛꯇ ꯊꯣꯛꯂꯛꯂꯒ ꯃꯇꯦꯡ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯇꯦꯡ ꯐꯪꯂꯝꯗꯦ꯫ ꯃꯗꯨꯗ ꯗꯣꯁꯤꯛꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒ ꯅꯪ ꯍꯤꯡꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕ꯭ꯔꯥ? ꯀꯞꯄ ꯅꯠꯇꯅ ꯀꯤꯌꯣꯃꯤꯒꯤ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ꯫ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯤꯅꯤꯡꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯐꯝ ꯀꯌꯥ ꯀꯣꯏꯕ ꯆꯠꯅꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯂꯨꯍꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ 2 ꯂꯩꯅꯤꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯕꯨ ꯍꯥꯠꯂꯕꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨ ꯆꯞ ꯆꯥꯅ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯗꯣꯁꯤꯛꯀ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯝꯃꯤ꯫ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯑꯣꯏ ꯌꯥꯝꯅ ꯐꯕ ꯃꯤꯁꯛꯅꯤ꯫ ꯐꯨꯅꯕꯗ ꯗꯣꯁꯤꯛꯄꯨ ꯌꯥꯝꯅ ꯂꯥꯏꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯅꯪꯒꯨꯝꯕ ꯃꯤꯐꯠꯇ ꯑꯁꯤꯗꯤ ꯁꯤꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯐꯨꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯉꯛꯁꯝ ꯑꯗꯨ ꯃꯦꯠꯈꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯊꯝꯂꯕ ꯃꯇꯨꯡꯗ ꯗꯣꯁꯤꯛ ꯑꯗꯨ ꯁꯤꯕ ꯃꯥꯜꯂꯝꯃꯤ꯫ ꯁꯤꯔꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯨꯟꯇꯣꯛꯂꯦ꯫ ꯑꯗꯨ ꯀꯤꯌꯣꯃꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯅꯍꯥꯛ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯔꯣꯟ ꯊꯣꯛꯇꯕ ꯃꯅꯥ ꯄꯪꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕꯗ ꯈꯔ ꯋꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅ ꯄꯨꯈꯠꯈ꯭ꯔꯦ, ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨꯅ ꯅꯪꯕꯨ ꯊꯤꯍꯧꯔꯤ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯨꯗ ꯗꯣꯁꯤꯛ ꯑꯗꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ, ꯍꯧꯒꯠꯂꯛꯂꯦ꯫ ꯃꯕꯥꯅꯤꯃꯛ ꯍꯔꯥꯎꯕꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯗꯣꯁꯤꯛꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯇꯨꯅ ꯃꯤꯡꯁꯦꯜ ꯄꯥꯟꯕ ꯊꯣꯡ ꯑꯃꯅ ꯃꯀꯣꯛꯇ ꯊꯣꯡꯒꯥꯏꯔꯝꯃꯤ꯫ ꯑꯩꯁꯦ ꯃꯤꯅ ꯐꯨꯕꯗꯒꯤꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯕ ꯃꯤꯁꯛꯅꯤꯅꯦ ꯍꯥꯏꯅ ꯂꯥꯎꯔꯗꯨꯅ ꯑꯄꯥꯏꯕ ꯄꯣꯠ ꯃꯈꯩ ꯃꯉꯣꯟꯗ ꯊꯣꯝꯖꯤꯜꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨ ꯃꯈꯨꯠ ꯍꯟꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯂꯩꯕꯥꯛꯇ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯉꯩ ꯑꯗꯨꯗ ꯗꯣꯁꯤꯛꯅ ꯍꯟꯖꯤꯟ ꯐꯨꯖꯤꯜꯂꯝꯃꯤ꯫ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯀꯤꯌꯣꯃꯤ ꯑꯗꯨ ꯁꯨꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯗꯣꯁꯤꯛꯅ ꯀꯔꯦꯝꯅꯗꯨꯅ ꯅꯪꯕꯨ ꯊꯥꯡꯗꯨ ꯁꯤꯖꯤꯟꯅꯕꯕꯨ ꯍꯩꯖꯕ꯭ꯔꯅꯦ ꯍꯥꯏꯅ ꯂꯛꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯏꯁꯤꯡꯗꯨꯗ ꯃꯃꯥꯏ ꯇꯥꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯂꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯛ ꯁꯥꯎꯅ ꯊꯥꯡ ꯄꯥꯏꯕ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯁꯤꯠꯇꯅ ꯅꯥꯆꯨꯡꯗꯅ ꯃꯃꯥꯏ ꯇꯥꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯗꯨꯗ ꯗꯣꯁꯤꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯕꯥꯅꯤ ꯃꯔꯛꯇ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯗꯨ ꯁ꯭ꯋꯥꯏꯗ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯥꯒꯤ ꯃꯃꯥ ꯊꯤꯕ ꯗꯣꯁꯤꯛ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯔꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯀꯤꯌꯣꯃꯤꯁꯨ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯖꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯃꯈꯣꯡ ꯁꯦꯛꯅ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤ ꯑꯃꯅ ꯑꯃꯕꯨ ꯀꯣꯏꯊꯤ ꯊꯤꯅꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯄꯪꯆꯠꯇ ꯆꯠꯅꯔꯤ꯫ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯀꯅꯥꯁꯨ ꯌꯦꯡꯁꯤꯟꯅꯔꯨꯗꯦ꯫ ꯀꯤꯌꯣꯃꯤꯒꯤ ꯃꯃꯥꯗꯤ ꯀꯞꯅ ꯃꯆꯥꯅꯨꯄꯤ ꯊꯤꯗꯨꯅ ꯂꯝꯕꯤꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯇꯞꯅ ꯗꯣꯁꯤꯛꯅ ꯂꯥꯛꯄꯗꯨ ꯎꯔꯛꯂꯦ꯫ ꯑꯗꯨꯒ ꯗꯣꯁꯤꯛꯅꯁꯨ ꯃꯍꯥꯛꯄꯨ ꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯀꯔꯦꯝꯅꯕꯤ ꯃꯤꯅꯣꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯀꯤꯌꯣꯃꯤꯒꯤ ꯃꯃꯥꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯄꯥꯝꯃꯨꯗꯦ, ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯕ ꯂꯥꯛꯄꯅꯤ꯫ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯪꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯤꯌꯣꯃꯤꯁꯨ ꯃꯈꯨꯠꯇ ꯊꯥꯡ ꯁꯨꯔꯤ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯨꯗ ꯗꯣꯁꯤꯛꯀ ꯃꯃꯥꯒ ꯂꯦꯞꯃꯤꯟꯅꯕꯗꯨ ꯎꯔꯦ꯫ ꯃꯃꯥ ꯁꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯂꯥꯎꯔꯗꯨꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯗꯣꯁꯤꯛꯇ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯕ ꯃꯥꯜꯍꯜꯂꯦ꯫ ꯑꯌꯦꯡꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯗꯣꯁꯤꯛꯇ ꯀꯤꯌꯣꯃꯤꯅ ꯊꯥꯡ ꯑꯗꯨ ꯊꯤꯟꯈ꯭ꯔꯕꯣꯏ ꯅꯤꯡꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯤꯌꯣꯃꯤꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯗꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯖꯔꯤ꯫ ꯊꯥꯡ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯊꯤꯟꯖꯕ ꯑꯣꯏꯔꯝꯃꯤ꯫
ꯃꯗꯨꯗ ꯗꯣꯁꯤꯛꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯊꯥꯡ ꯁꯤꯖꯤꯟꯅꯕꯁꯨ ꯍꯩꯇꯕ ꯅꯪꯅ ꯅꯈꯨꯠꯇꯨ ꯁꯣꯛꯑꯒ ꯇꯣꯛꯆꯔꯦꯗꯣ ꯃꯗꯨꯗ ꯀꯤꯌꯣꯃꯤ ꯃꯤꯅꯣꯛ ꯑꯗꯨ ꯌꯦꯡꯕꯁꯤꯡꯇꯅ ꯈꯪꯒꯅꯤ ꯃꯍꯥꯛꯅ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯗꯣꯁꯤꯛꯀꯤ ꯃꯈꯨꯠꯇꯨꯗ ꯄꯥꯏꯗꯨꯅ ꯃꯕꯨꯛꯇ ꯊꯤꯟꯂꯤꯕ ꯊꯥꯡ ꯑꯗꯨꯗ ꯄꯥꯏꯁꯤꯜꯍꯜꯂꯝꯃꯤ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯀꯤꯌꯣꯃꯤꯗ ꯗꯣꯁꯤꯛꯅ ꯊꯥꯡ ꯑꯗꯨ ꯊꯤꯟꯕ ꯃꯥꯅ ꯎꯍꯜꯂꯦ ꯉꯥꯏꯍꯥꯛ ꯀꯣꯏꯆꯤꯡ ꯆꯤꯡꯂꯕ ꯃꯇꯨꯡꯗ ꯊꯥꯡ ꯑꯗꯨ ꯅꯥꯟꯊꯣꯛꯂꯦ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯗꯤ ꯗꯣꯁꯤꯛꯀꯤ ꯃꯈꯨꯠꯇ ꯂꯩꯍꯧꯔꯦ ꯍꯟꯗꯛꯃꯨꯛꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯗꯣꯁꯤꯛꯅ ꯀꯤꯌꯣꯃꯤꯗ ꯊꯥꯡꯅ ꯊꯤꯟꯕꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯥꯜꯅ ꯈꯟꯈ꯭ꯔꯦ ꯃꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯀꯤꯌꯣꯃꯤꯕꯨ ꯀꯣꯟꯈꯠꯄꯤꯔꯝꯃꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯗꯣꯁꯤꯛꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯗꯨ ꯄꯥꯏꯕꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯅꯔꯦ ꯉꯁꯥꯏ ꯀꯤꯌꯣꯃꯤꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯀꯟꯕꯤꯌꯨ ꯍꯥꯏꯕꯗ ꯃꯌꯥꯝ ꯀꯤꯗꯨꯅ ꯆꯦꯟꯅꯕ ꯑꯗꯨꯒꯨꯝꯅ ꯗꯣꯁꯤꯛꯅ ꯃꯍꯥꯛꯅ ꯊꯤꯟꯕ ꯅꯠꯇꯦ ꯍꯥꯏꯒꯦ ꯍꯣꯠꯅꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯤꯗꯨꯅ ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯅꯈ꯭ꯔꯦ ꯄꯨꯂꯤꯁ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯡ ꯑꯗꯨ ꯊꯝꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗ ꯗꯣꯁꯤꯛ ꯑꯗꯨ ꯄꯨꯂꯤꯁꯇꯨꯗ ꯊꯥꯡꯅ ꯌꯥꯟꯒꯦ ꯍꯣꯠꯅꯔꯛꯂꯦ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯑꯗꯨ ꯊꯝꯃꯨ ꯆꯠꯀꯅꯨ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯇꯝꯗꯨꯅ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇꯕ ꯃꯇꯧ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯕ ꯃꯤꯅꯣꯛ ꯑꯣꯏꯅ ꯀꯤꯌꯣꯃꯤꯅ ꯃꯉꯣꯟꯗ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛ ꯑꯗꯨꯃꯛ ꯅꯣꯛꯂꯝꯃꯤ ꯑꯄꯨꯟꯕ ꯐꯤꯂꯝ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯗꯕ ꯃꯇꯥꯡ ꯑꯃ ꯍꯥꯏꯔꯕꯗꯤ ꯀꯤꯌꯣꯃꯤꯅ ꯂꯃꯟ ꯈꯨꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯄ ꯑꯗꯨꯅꯤ ꯃꯤꯅꯣꯛ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯀꯤꯌꯣꯃꯤ ꯑꯁꯤꯗꯗꯤ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯤꯌꯣꯃꯤ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯗꯣꯁꯤꯛꯀꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯕ ꯐꯥꯎꯕ ꯗꯣꯁꯤꯛ ꯑꯗꯨ ꯑꯃꯨꯛ ꯂꯦꯞꯈꯠꯇꯨꯅ ꯀꯤꯌꯣꯃꯤ ꯇꯝꯅ ꯆꯠꯅꯕ ꯍꯣꯠꯅꯔꯦ ꯃꯍꯥꯛꯅ ꯑꯋꯥ ꯃꯩꯆꯥꯛ ꯈꯥꯡꯕꯗꯨ ꯎꯕꯗ ꯀꯤꯌꯣꯃꯤꯃꯨꯛ ꯄꯦꯟꯖꯕ ꯀꯅꯥꯁꯨ ꯌꯥꯎꯔꯝꯂꯣꯏ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯍꯤꯞꯂꯝꯕ ꯑꯗꯨꯗꯒꯤ ꯑꯆꯣꯛꯄ ꯃꯐꯝ ꯑꯗꯨ ꯄꯥꯏꯁꯤꯜꯂꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯅꯪꯒꯨꯝꯕ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯗꯣꯁꯤꯛꯇ ꯈꯨꯌꯥꯏ ꯎꯠꯂꯝꯃꯤ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯎꯁꯤꯠꯇꯅ ꯇꯧꯔꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯗꯣꯁꯤꯛ ꯑꯗꯨ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯤꯌꯣꯃꯤ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯤꯜꯂꯝꯃꯤ ꯅꯣꯡꯃꯩ ꯃꯔꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯆꯩꯅꯥꯀꯣꯜꯅ ꯗꯣꯁꯤꯛ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯁꯤꯔꯝꯗꯥꯏ ꯈꯣꯡꯒꯥꯎ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯍꯧꯒꯠꯇꯨꯅ ꯀꯤꯌꯣꯃꯤ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨ ꯅꯥꯀꯟꯗꯒꯤ ꯆꯣꯏꯒꯤ ꯃꯄꯨꯡ ꯑꯗꯨꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ ꯑꯗꯨ ꯐꯥꯎꯕꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯕ ꯃꯍꯥꯛꯅ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯎꯠꯂꯝꯃꯤ ꯃꯗꯨꯗ ꯆꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯅꯦꯛꯈꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯁꯤꯅ ꯗꯣꯁꯤꯛꯀꯤ ꯑꯔꯣꯏꯕꯁꯨꯅꯤ ꯑꯋꯥꯕꯅ ꯊꯜꯂꯕ ꯑꯍꯤꯡ ꯑꯗꯨ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅ ꯈꯟꯖꯈꯤꯗꯦ ꯑꯔꯣꯏꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯤꯀꯨꯞ ꯑꯗꯨ ꯌꯧꯔꯛꯂꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯃꯃꯥ ꯃꯆꯥ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯄꯨꯟꯅ ꯖꯦꯖꯨ ꯑꯥꯏꯂꯦꯟꯗ ꯀꯣꯏꯕ ꯂꯥꯛꯃꯤꯟꯅꯕ ꯑꯗꯨ ꯎꯠꯂꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯃ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯤꯕ ꯐꯤꯂꯝ ꯑꯃꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯖꯔꯦ ꯃꯊꯪꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯑꯃꯒꯤ ꯋꯥꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯌꯨꯝ ꯁꯤꯗꯕ